Hello, good morning, ma'am. Newspaperꯒꯤ session ꯍꯧꯔꯁꯤꯀꯣ. Looks ꯑꯍꯥꯟꯕꯗ headlines ꯀꯣ ꯉꯁꯤ date 11 ꯀꯣ March ꯄꯩꯈꯥ ꯅꯨꯃꯤꯠ 72 days ꯇ ꯉꯥꯏꯈ꯭ꯔꯦꯀꯣ UPSCꯒꯤ. ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯀꯣ. Hello. ꯑꯍꯥꯟꯕ headline newsꯇ ꯂꯩꯔꯤꯁꯦ Lok Sabha takes up a resolution seeking removal of speaker. Removal of speaker से यामना important होगा UPSC की topic ती होई को आइडी UPSC दा polity की को याम important topic ने अदर दना removal of speaker से की मतंग से दा खरा पलाऊंगे को अदर दुका उसे context तो का हाई सरांगे context आइडी removal of speaker से करी मरंगे ला इनो है तुमको अहामदा कोइना खंगिसे removal of speaker removal of speaker removal of speaker sida yar se kaina harakanda article मैम में like removal of speaker से 93 से election gini ko id election of the speaker ko election ge ko both speaker and deputy speaker ni ko deputy speaker aduga kadoga harakanda 94 sina resignation removal ko vacation adagi resignation ko resignation removal ko moisingse article sisina cover up tawdini ko aduga 96 na ko haidi presiding officer gini ko haidi presiding officer oiba yai yade haibado presiding officer se kanana oigani haidi speaker na oigadra deputy speaker na oigadra haibado haidi election natraga मासे remove तौरबा मतुंगदा मासे remove तौनबगी vote तौनबा मतमदा or resignation removal तौनबगी vote तौनबा मतमदा मासे presiding officer ओइगद्रा ओइरोइद्रा हाइबदुगी मतांगदानिको सिगी article सिंगसे important ओइरेको आइदि SSC गिसु vote UPSC गिसु को दुगा removal of speaker से लागतारगदि process मागी कनोमा लई हाइदि यहाँ हामदा मसिगी resolution से speaker हाइदि speaker द 14 days notice अमा थानी बको 14 days notice अमा अहामदा resolution से 14 days notice अमा advance notice अमा थागनी मदुई मतुंगदा 50 members को हाइदि 50 members लोक सभा निको लोक सभा की ओरबदिना 50 members लोक सभादा तौरगा मसिगी जे हाइदि खोगी मोशन से सपोर्ट तौगदबने लोक सभादा 50 members ना सपोर्ट तौद्रगदि मसिसे हाइदि मखा सथबा यारोइदोइनि को 50 members ना लोक सभा की 50 members ना मसिसे सपोर्ट तौरबा मतुंगदा खोगी effective majority ना लई को effective majority हाइबदि कइनो आरगंदा majority of all the then members हाइबको then members हाइना अमा लेगिबदो then members हाइबदि कइनो खोगी total member को total string minus vacancies को total string minus vacancies effective majority से vote हादाना दुनी को दुदुगा effective majority से ताना होना दनी मसिदनी को यारोइदुइसे हाइदि effective majority से ताना होना मतमदा कोई speaker की removal process से यामना हाइदि difficult ओहेलेबो ngamhandeबो को अदुगा कदोगे हारकांदा हाइदि मसिसे हाइदि speaker यावगद्रा यावरोइद्रा हाबिसे ngसागी article number 96 ता यावगेबो हाइबदि speaker से हम यारोइबो cannot preside को cannot preside को मसी याम important ओइगो पखादसु याम हंगमनि को cannot preside हाइबदि मागी vote तौनबा मतमदा discussion तौनबा मतमदा
ꯌꯥꯎꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯃꯥ ꯚꯣꯠ ꯇꯧꯕꯗ ꯌꯥꯕ꯭ꯔꯥ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯇꯧꯕꯗ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯣ ꯀꯦꯟ ꯚꯣꯠ ꯀꯣ ꯀꯦꯟ ꯚꯣꯠ ꯀꯣ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯇꯧꯕꯗꯗꯤ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯔꯥꯏꯠ ꯇꯨ ꯁ꯭ꯄꯤꯛꯁꯨ ꯂꯩ ꯃꯥ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯏ ꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯦꯛ ꯄꯥꯔꯠ ꯏꯟ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯗꯁꯨ ꯃꯥꯁꯦ ꯌꯥꯎꯕ ꯌꯥꯏꯌꯦꯕ ꯑꯩ ꯑꯃꯒ ꯍꯥꯏꯍꯧꯒꯦꯀꯣ ꯑꯗꯣ ꯀꯦꯟ ꯚꯣꯠ ꯍꯥꯏꯁꯦ ꯁꯤꯒꯤ ꯀꯦꯟ ꯚꯣꯠ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯁ꯭ꯄꯤꯀꯔꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯇꯧꯕ ꯌꯥꯕ꯭ꯔꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯇꯧꯕ꯭ꯔꯕ ꯀꯦꯟ ꯚꯣꯠ ꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇꯗꯤ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯇꯧꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗꯗꯤ ꯁ꯭ꯄꯤꯀꯔ ꯔꯤꯃꯨꯚꯦꯜꯒꯤ ꯅꯠꯇꯕꯀꯣ ꯁ꯭ꯄꯤꯀꯔ ꯃꯁꯥꯁꯦ ꯚꯣꯠ ꯇꯧꯕ ꯌꯥꯗꯦꯕ ꯚꯣꯠ ꯇꯧꯗꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯅ ꯚꯣꯠ ꯇꯧꯕꯒꯤ ꯔꯥꯏꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯃꯦꯜ ꯀꯦꯁꯇꯅꯤꯀꯣ ꯍꯥꯏꯁꯦꯀꯣ ꯅꯣꯔꯃꯦꯜ ꯀꯦꯁꯇꯗꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯇꯥꯏꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯔꯤ ꯀꯔꯥ ꯐꯪꯅꯗ꯭ꯔꯕ ꯃꯇꯝ ꯑꯣꯔ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯩ ꯍꯥꯏꯅꯤ ꯗꯤꯁꯤꯖꯟꯁꯦ ꯂꯦꯞꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯇꯥꯏꯒꯨꯝꯕ ꯇꯥꯔꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯥꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯤꯁꯦ ꯕꯠ ꯇꯧꯕꯇꯕꯨ ꯃꯥ ꯃꯁꯥꯒꯤ ꯔꯤꯃꯨꯚꯦꯜ ꯃꯥ ꯃꯁꯥꯁꯦ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯚꯣꯠ ꯊꯥꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯁ꯭ꯄꯤꯀꯔꯗꯤ ꯑꯣꯏꯔꯔꯣꯏꯕ ꯃꯥꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯁꯦ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯔꯣꯏꯕꯀꯣ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯆꯤꯌꯔꯃꯦꯟ ꯀꯩꯅꯣꯒꯤ ꯀꯩꯅꯣꯅ ꯏꯂꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯤꯀꯔꯅ ꯏꯂꯦꯛ ꯇꯧꯔꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯦꯝꯕꯔ ꯑꯇꯣꯞꯄ ꯑꯃꯅ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏꯕ ꯑꯗꯨꯗꯣ ꯇꯣꯉꯥꯟꯅ ꯈꯟꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯈꯜꯂꯤꯕ ꯇꯣꯉꯥꯟꯅ ꯃꯁꯤ ꯍꯥꯏꯗꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯀꯔꯅ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯁꯦ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯃ ꯇꯣꯉꯥꯟꯅ ꯈꯜꯂꯒ ꯊꯝꯒꯗꯧꯅꯦꯕ ꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯣꯔꯦꯟ ꯅꯩꯅꯔꯛꯀꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯔꯤꯃꯨꯚꯦꯜ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯔꯤꯃꯨꯚ ꯇꯧꯅꯕꯒꯤ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯥꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯣꯏꯔꯤꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄꯥꯔꯇꯤꯁꯤꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯛꯏꯕꯀꯣ ꯀꯟꯇ꯭ꯔꯣꯚꯔꯁꯤꯁꯤꯡꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯃꯥꯅ ꯆꯤꯌꯔꯃꯦꯟ ꯈꯔ ꯈꯜꯂꯦꯕ ꯆꯤꯌꯔꯄꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯌꯔꯄꯔꯁꯟ ꯈꯔ ꯈꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯆꯤꯌꯔꯄꯔꯁꯟ ꯈꯔ ꯈꯜꯂꯦꯕ ꯆꯤꯌꯔꯄꯔꯁꯟ 10 ꯈꯜꯂꯤꯀꯣ ꯃꯣꯏ 10 ꯆꯤꯌꯔꯄꯔꯁꯟ 10ꯁꯤꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯀꯔꯤꯗꯧꯕ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯀꯣ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯆꯤꯌꯔꯄꯔꯁꯟ 10ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯃꯤ ꯑꯃꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯗꯤ ꯁ꯭ꯄꯤꯀꯔꯁꯤꯗꯤꯀꯣ ꯁ꯭ꯄꯤꯀꯔꯁꯦ ꯂꯩꯇ꯭ꯔꯦ ꯀꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯂꯩꯇꯦꯕ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯀꯔꯒꯤ ꯃꯥꯌꯣꯛꯇ ꯀꯩꯅꯣ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯔꯤꯃꯨꯚꯦꯜ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯔꯦꯕꯀꯣ ꯚꯣꯠ ꯊꯥꯗꯅꯗꯣꯔꯦꯕ ꯕꯠ ꯇꯧꯕꯇꯕꯨ ꯁ꯭ꯄꯤꯀꯔꯅ ꯈꯟꯕ ꯆꯤꯌꯔꯃꯦꯟ 10 ꯂꯩꯕ ꯁ꯭ꯄꯤꯀꯔ ꯈꯟꯕ ꯆꯤꯌꯔꯃꯦन 10ꯁꯤꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯃꯣꯏ ꯆꯤꯌꯔꯃꯦꯟ 10ꯁꯤꯗꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯔꯨꯜꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕ ꯃꯤꯗꯨꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯚꯔꯗ ꯑꯗꯨꯝ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯔꯤꯃꯨꯚ ꯇꯧꯅꯕ ꯑꯩꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤꯅ ꯀꯣꯔꯠꯇ ꯋꯥꯌꯦꯟꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯈꯟꯕ ꯃꯤꯗꯨꯅ ꯖꯁ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯄꯤꯀꯔꯅ ꯈꯟꯕ ꯆꯤꯌꯔꯃꯦꯟꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦ ꯆꯤꯌꯔꯄꯔꯁꯟꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯗꯤ ꯆꯤꯌꯔꯄꯔꯁꯟꯁꯤꯡꯁꯤꯅ ꯀꯩꯅꯣ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯈꯟꯒꯗꯕꯅꯤ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯑꯁꯦꯡꯕꯗꯒꯤꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯑꯌꯥꯝꯕ ꯂꯥꯛꯑꯦꯕ ꯀꯟꯚꯦꯟꯁꯅꯦꯜꯂꯤ ꯀꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯑꯌꯥꯝꯕ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗꯒꯤ ꯂꯥꯛꯑꯦꯕ ꯁꯤꯁꯦ 1996 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯀꯟꯚꯦꯟꯁꯟꯅꯤꯀꯣ ꯀꯩꯅꯣꯗꯗꯤ ꯌꯥꯎꯗꯦꯀꯣ ꯍꯥꯏꯗꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 94 ꯀꯔꯤ ꯀꯔꯥꯗꯗꯤ ꯌꯥꯎꯗꯦꯕ ꯕꯠ ꯗꯦꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯂꯥꯛꯀꯗꯕꯅꯦ ꯍꯥꯏꯕꯅꯦꯕ ꯕꯠ ꯗꯦꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯦ ꯍꯧꯖꯤꯛ ꯈꯟꯗ꯭ꯔꯦꯕ ꯃꯥꯁꯦ ꯗꯦꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯦ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯛ ꯁꯚꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯤꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ
2019 ko 2019 dagi khanbidre deputy speaker se leite opposition dagi deputy speaker amok tholakte ko bo election tawdabagi ni ko aduga kadawge hara kanda speaker sina khanba deputy speaker se leitrabni na speaker sina khanba chairperson jingse sigi chairperson jingsina kano presiding officer oira aneba adudo oirak taragadi vote se opposition haise vote se bias am oigrani sini ko adudagi amuksu अतोपा आदि शेयर पर्सन की प्रॉब्लम हम चुल लेरे न को अदगी MP सस्पेंशन तौबसे MP सस्पेंशन तौबसे ममांग दसु 2023 दर कनो मोइ चामा सस्पेंशन तौबदो हाइदि एकता कहानी यामना हाइदि कहानी बोट तमोगी फेवर द लेनबगी दमकता MP जिंगसे कोगी कनो स्पीकर सिना हाइदि स्पीकर से पॉलिटिक्स यावगा चमानाइ को याम बायस ओइ बाय ताइ न्यूट्रल ओइ जदब कोई MP सिंगसे कोई बोट हदर कदब ऑपरेशन के MP सिंगसे मसी रूल इन दे ना तांथोपा अदि इवन कनो तो रिमूव तौबको अदुगुंबा MP रिमूव तौथोपा अदुगुंबा की कंट्रोवर्सी सु लई अदगी अखोइना दम लोक सभा की कनो से येंबा मतम दसु खांगेको माइक्रोफोन थदतपदो माइक्रोफोन वांगांग कनो की मायोक्तो वांगांग मतदा माइक्रोफोन से पट 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 थदतपदो को अदगी हाइदि फजदब बेड रिमार्क पीबदो हाइदि स्पीकर सेना बेड रिमार्क पीबा हाइतारे को अदुगुंबा पीबा प्रॉब्लम मैम हम लेबा लाइक अदगी हुजिकी डिप्यूटी स्पीकर खंदबा असिगुंबा प्रॉब्लम सिंगसे opposition थांगलकपने को opposition थांगलकपने अदुदुगी मतांगी दिको सिगी न्यूज़ से असेबगीदी दो से कनोदा हाइदि तसेबगीदी मसीगी मयाम सिंगसे करी मरम के लाइन हाइसे स्पीकर से बाइस ओइसिने हाइसे को स्पीकर से बाइस ओइसिने अदुना स्पीकर से कोईगी कइनोगी मॉडल द चेंज तौजिसिने कोईगी यूके की मॉडल द चेंज तौ तारगदी यूके की मॉडल ददी कोइना कदौगे हार काना स्पीकर से हेक मा से कोईगी हुजे हुजे ओइरिबा स्पीकर ओम बिलार से को ओम बिला से सिसे बीजेपी दगी लाकपनेबा अदुबु बीजेपी की कदौगे हार काना बीजेपी की मागी मेंबरशिप तो अदुदो हाइदि बीजेपी दगी लागासु मागी बीजेपी की मेंबरशिप तो कक्तिबा कोई अखोई इंडिया के ओइनदि बट यूके मॉडल ददी करिगुंबा मासे एनी पॉलिटिकल पार्टी एम दै लाक तारगदी मासे मसाना स्पीकर ओइ तारगदी स्पीकर गिव अफम पाइ तारगदी मासे पॉलिटिकल पार्टी दगी लिंक तो कक्कदोइने पॉलिटिकल पार्टी के मेंबर ओइबा यादेबा यूके ददी अदुमाइना यूके के मॉडल दो चना जिसीने बको हाइर इसेको आइदि opposition डिमांड तौरइसे सो पैखागी ओइनदि आइना सु खमबदा पैखागी ओइनदि रिमूवल ऑफ द स्पीकर को प्रोसेस से को अदुदुमा इंपोर्टेंट ओइरे डिप्यूटी स्पीकर सिबसु इंपोर्टेंट ओइ को अदुगा कोइगी आर्टिकल सिंगसु इंपोर्टेंट ओइ को हाइदि 93 94 96 को सिस्टमसु इंपोर्टेंट ओइ सिदा नेक्स्ट न्यूज़ अमु चलसिको नेक्स्ट न्यूज़ अमु कदौगा हारा कांदा gas from new sources will in shortage says officials abako akoi huse war kana tori ngai sida koigi kadauga hara kanda huse LPC gi awat pa lady ko LPC adigi LNC ka awat pa lady masi se husik se kano dagi hana akoi west husiki west असिदैस्ता कनो तौरमदो सिदगी लौरमदो हुजिक USA गुम्बा नॉर्वे गुम्बा को असिदगी लौरगे लौनबगी कनो जो रूट से तौरेबा अदुबु वेस्ट एशिया दगी लौबसे हुजिक से वार ममांग ददी मासे 6 to 8 लेरमबनेबा 6 to 8 डॉलर्स लेरमबनेबा को US डॉलर्स अदुबु हुजिक ति क्या यौगरे 15 डॉलर यौगरेबा ममनसे याम तांखतखरेबा अदो USA नॉर्वे दगी लाकसना $10 खतनेबा बतबदबु सिगी ट्रांजिट कॉस्ट आना को मोइगी कनो शिपिंग कॉस्ट आना मले शिपिंग कॉस्ट हाबदे अखोइगी कायनी मतम याम चंग बाहाय तारे को हाइदि नुमित सिदगी दि वेस्ट एशिया दगी दि नुमित निनी हुमनी द योरकपदो अखोइगी ट्रैवल ट्रांजिट डिले हाय तारे को शिपिंग तौरकपा दगी करिकरा तौरकपा अदुगुंबदो 2 months कुंबदी चंगनेबा हुजिक से 2 months को मचंग बाय से यामना सांगबा मतम निको अदुदुना खोइगी कै हाइनी पैसा हुजिक
ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯃꯃꯜꯁꯦ ꯇꯥꯡꯒꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅꯗꯤ USA ꯅꯣꯔꯋꯦꯗꯒꯤ ꯂꯧꯕ ꯌꯥꯅꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯌꯨꯅꯤꯠ ꯑꯃꯁꯨ ꯃꯥꯅ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ MMBTU ꯑꯅꯀꯣ MMBTU ꯍꯥꯏꯗꯤ ꯃꯤꯂꯤꯌꯟ ꯃꯦꯇ꯭ꯔꯤꯛ ꯇꯟ ꯍꯥꯏꯕꯅꯤꯀꯣ ꯃꯤꯂꯤꯌꯟ ꯃꯦꯇ꯭ꯔꯤꯛ ꯇꯟ BTU ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁ ꯊꯔꯃꯦꯜ ꯌꯨꯅꯤꯠ ꯍꯥꯏꯕꯀꯣ BTU ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯟꯕꯩꯅꯤꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯊꯔꯃꯦꯜ ꯌꯨꯅꯤꯠꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ 1 degree Fahrenheit ꯀꯣ ꯑꯁꯤꯁꯦ ꯏꯟꯀ꯭ꯔꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯪꯕ ꯑꯦꯃꯥꯎꯟ ꯑꯣꯐ ꯍꯤꯠꯇꯣ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯐꯤꯜꯗꯨꯅꯤꯀꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ 1 degree Celsius ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯍꯤꯠ ꯀꯦꯄꯥꯁꯤꯇꯤꯒꯤ ꯐꯣꯔꯃꯨꯂꯥꯗꯨꯅꯤ ꯏꯪꯂꯤꯁ ꯁꯥꯏꯟꯁ ꯂꯧꯔꯛꯄ ꯁꯥꯇ꯭ꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯍꯤꯠ ꯀꯦꯄꯥꯁꯤꯇꯤꯅ 1 degree Celsius ꯅꯤꯗꯅꯀꯣ ꯃꯥꯒꯤꯁꯤꯅ 1 degree Fahrenheit ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤꯁꯤꯅ ꯐꯤꯜꯗ ꯑꯣꯏꯗꯣꯏꯕꯀꯣ ꯑꯃꯗꯨꯅ ꯍꯤꯠꯇ ꯑꯣꯏꯗꯣꯏꯕꯀꯣ ꯊꯔꯃꯣꯗꯥꯏꯅꯥꯃꯤꯛꯁꯀꯤ ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯦ ꯂꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟड ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯅ ꯍꯥꯏꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯀꯩꯅꯣꯁꯨ ꯀꯟꯇ꯭ꯔꯤ ꯑꯃꯒꯁꯨ ꯌꯥꯎꯔꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯀꯣ ꯑꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯦꯔꯥꯎꯟ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯋꯦꯁ ꯑꯦꯁꯤꯌꯥꯗꯒꯤ ꯑꯩꯈꯣꯏ 50% ꯑꯣꯐ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯦꯁ ꯑꯗꯒꯤ LPG ꯀꯔꯤ ꯀꯔꯥꯁꯦ ꯗꯤꯄꯦꯟ ꯇꯧꯋꯦꯕꯀꯣ ꯑꯗꯣ USA ꯅꯣꯔꯋꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯕ ꯉꯝꯒꯅꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦꯀꯣ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯕ꯭ꯂꯟꯗꯔ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ USAꯅ ꯏꯔꯥꯟꯗ ꯋꯥꯔ ꯇꯧꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕꯀꯣ ꯑꯩꯅ ꯈꯤꯇꯪ ꯁꯤꯒꯤ ꯄꯣꯠꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ USAꯅ ꯈꯟꯖꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯇꯣꯂꯤꯁꯦ ꯍꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯦ ꯍꯥꯠꯂꯀꯥꯟꯗ ꯏꯔꯥꯟꯁꯤꯗ ꯄꯥꯜꯂꯤꯕ ꯀꯩꯅꯣꯁꯦ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯦ ꯍꯥꯠꯇꯣꯛ ꯇꯥꯔꯒꯗꯤ ꯏꯔꯥꯟꯁꯤꯗ ꯔꯤꯖꯤꯝꯁꯦ ꯆꯦꯟꯖ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯖꯔꯝꯕꯅꯦꯕ ꯔꯤꯖꯤꯝꯁꯦ ꯈꯨꯗꯛꯇ ꯆꯦꯟꯖ ꯇꯧꯕ ꯉꯝꯒꯅꯤ ꯀꯣ ꯍꯥꯏꯗꯤ ꯔꯤꯖꯤꯝꯁꯦ ꯆꯦꯟꯖ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯖꯔꯝꯕꯅꯤ ꯕꯠ ꯇꯧꯕꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯉꯝꯗꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯀꯩꯅꯣ ꯇꯦꯛꯇꯤꯛꯁ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯔꯤꯖꯤꯝ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯈꯜꯂꯝꯁꯦ ꯔꯤꯖꯤꯝ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯂꯤ ꯈꯥꯃꯦꯅꯩ ꯍꯥꯏꯕꯀꯣ ꯁꯣꯔꯤ ꯈꯥꯃꯦꯅꯩ ꯑꯂꯤ ꯈꯥꯃꯦꯅꯩꯁꯦ ꯍꯥꯠꯇꯣꯛ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤꯡꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯣꯚꯔꯋꯦꯜꯝ ꯇꯧꯔꯒ ꯏꯔꯥꯟꯁꯦ ꯍꯥꯏꯗꯤ ꯏꯔꯥꯟꯒꯤ ꯔꯤꯖꯤꯝ ꯃꯥꯅ ꯍꯥꯏꯗꯤ USAꯅ ꯈꯜꯂꯤꯁꯦꯀꯣ USAꯅ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯆꯤꯞꯁꯦ ꯈꯟꯕꯤꯕ ꯑꯅꯧꯕ ꯆꯤꯞꯁꯦ ꯈꯜꯂꯀꯥꯟꯗ ꯑꯗꯨꯗꯨꯅ ꯌꯥꯅꯔꯒ USAꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ USAꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯣꯠꯀꯅꯦꯅ ꯈꯟꯖꯕ ꯕꯠ ꯇꯧꯕꯇꯕꯨ ꯔꯤꯖꯤꯝ ꯆꯦꯟꯖ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ IRGCꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ 88 ꯃꯦꯝꯕꯔꯁꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯈꯟꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨ ꯂꯩꯌꯦꯕ 88 ꯃꯦꯝꯕꯔꯁꯅ ꯁꯥꯕ ꯏꯁꯂꯥꯃꯤꯛ ꯊꯤꯑꯣꯂꯤꯖꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯂꯥꯃꯤꯛ ꯀ꯭ꯂꯦꯔꯤꯛꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯤꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯂꯤꯗꯔ ꯍꯧꯖꯤꯛ ꯈꯟꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯁꯇꯕꯥ ꯈꯥꯃꯤꯅꯩ ꯍꯥꯏꯁꯦꯀꯣ ꯑꯂꯤ ꯈꯥꯃꯤꯅꯩꯒꯤ ꯃꯥꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯁꯇꯕꯥ ꯈꯥꯃꯤꯅꯩ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈ꯭ꯔꯦꯀꯣ ꯏꯖꯔꯦꯜꯗ ꯋꯥꯔ ꯇꯧꯕꯒꯤ ꯁꯦ ꯃꯥꯅ ꯂꯤꯗ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯗꯤ USA ꯏꯖꯔꯦꯜꯗ ꯋꯥꯔꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ USAꯒꯤ ꯇꯦꯛꯅꯤꯛꯁꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯂꯥꯟꯁꯦ ꯌꯥꯝꯅ ꯕ꯭ꯂꯟꯗꯔ ꯑꯣꯏꯔꯦ ꯁꯤꯅꯤ ꯍꯥꯏ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯋꯥꯔꯁꯦ ꯇꯧꯋꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯑꯇꯣꯞꯄ ꯀꯩꯝ ꯌꯥꯎꯗꯦ ꯅꯦꯛꯁ ꯑꯥꯔꯇꯤꯀꯜꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯋꯥꯔꯜ ꯑꯣꯕꯦꯁꯤꯇꯤ ꯑꯦꯠꯂꯥꯁꯀꯤ ꯀꯩꯅꯣ ꯑꯃ ꯐꯣꯡꯉꯦꯕꯀꯣ 2026ꯀꯤ ꯗꯦꯇꯥ ꯑꯃ ꯐꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯆꯥꯏꯅꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯣꯕꯦꯁꯤꯇꯤꯗ ꯆꯥꯏꯅꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯉꯥꯡꯁꯤꯡꯁꯦ obesity ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ current scenario ꯍꯥꯏꯇꯥꯔꯦꯀꯣ 14.9 ꯀꯣ million ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯍꯤ 5ꯗꯒꯤꯅ 7 ꯐꯥꯎꯕꯁꯦ ꯀꯣ ꯆꯍꯤ 5ꯗꯩꯅ 7 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ obese ꯑꯣꯏꯔꯒ ꯂꯩꯕ and 26.4 million ꯀꯣ ꯁꯤꯁꯤꯅ 10ꯗꯩꯅ 19 yearsꯀꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤ ꯌꯥꯝ obesityꯁꯦ ꯌꯥꯝ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯒꯤ BMI ꯌꯥꯝ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ 41 million ꯆꯤꯜꯗ꯭ꯔꯦꯟꯁꯦ BMI ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯅ ꯗꯦꯇꯥꯁꯦ ꯊꯣꯛꯂꯛꯑꯦꯕ high BMI ꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟꯁꯤꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯕ ꯗꯦꯇꯥ ꯄꯤꯗꯦꯀꯣ ꯃꯁꯤꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ obesity ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯁꯤꯁꯤꯅ ꯀꯔꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ NCDs ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ non communicable disease like hypertension diabetes ꯀꯣ ꯑꯗꯒꯤ cholesterol ꯌꯥꯝ ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣ ꯏꯀꯣꯅꯣꯃꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯁꯣꯛꯄ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯀꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝ ꯁꯣꯛꯄ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯌꯥꯝ ꯂꯩꯔꯛꯄ ꯀꯣ ꯑꯗꯨꯒ demographic dividend ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ demographic dividend ꯌꯨꯠꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯌꯥꯝ ꯂꯩꯌꯦꯅ ꯂꯩꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ demographic dividendꯁꯦ ꯀꯩꯗꯧꯔꯕ ꯁꯤꯗꯩꯁꯤꯗ ꯁꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯁꯥ ꯐꯠꯇꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯒꯤ productivityꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯒꯅꯦꯕꯀꯣ ꯃꯁꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯐꯝꯖꯤꯟꯕ ꯁꯦꯗꯦꯟꯇꯔꯤ ꯂꯥꯏꯐ ꯂꯩꯕ ꯁꯦꯗꯦꯟꯇꯔꯤ ꯂꯥꯏꯐ ꯂꯩꯕ ꯗꯥꯏꯠꯁꯦ ꯌꯥꯝꯅ ꯍꯦꯚꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯐꯦꯠ ꯁꯨꯒꯔ ꯁꯣꯜꯠ ꯍꯥꯏꯇꯥꯔꯦ ꯗꯥꯏꯠꯁꯦ HFSS ꯍꯥꯏꯀꯣ ꯍꯥꯏ ꯐꯦꯠ ꯁꯨꯒꯔ ꯁꯣꯜꯠ ꯀꯣ ꯃꯁꯤꯁꯦ ꯌꯥꯝ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯠꯁꯤꯗꯁꯨ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗꯁ ꯍꯥꯏꯇꯥꯔꯦ ꯑꯜꯇ꯭ꯔꯥ ꯄ꯭ꯔꯣꯁꯦꯁ ꯐꯨꯗꯁ ꯌꯥꯝ ꯆꯥꯕ ꯑꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯒꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯒꯦꯞ ꯆꯥꯕ ꯐꯪꯗꯕꯁꯦ ꯀꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯒꯦꯞ ꯍꯥꯏꯗꯤ ꯍꯦꯜꯗꯤ ꯐꯨꯗ ꯆꯥꯕ ꯐꯪꯗꯕꯁꯦ ꯃꯁꯤꯗꯨꯅꯁꯨ ꯅꯣꯏꯍꯟꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯣꯏꯗꯕꯁꯦ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯦ ꯈꯣꯝ ꯄꯤꯊꯛꯇꯕ ꯑꯉꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯦ ꯌꯥꯝ ꯅꯣꯏꯒꯜꯂꯦꯕꯀꯣ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯗꯕꯁꯦ ꯍꯥꯏꯗꯤ 1 to 5 months ꯐꯥꯎꯕꯗꯤ ꯑꯉꯥꯡꯁꯦ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯗꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯇꯧꯗꯕ ꯑꯉꯥꯡꯁꯦ ꯑꯌꯥꯝꯕꯅ ꯅꯣꯏꯒꯜꯂꯦꯕ ꯃꯆꯤ ꯅꯣꯏꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯗꯣꯏꯅꯦ ꯑꯗꯒꯤ unregulated ꯑꯣꯏꯕ ꯃꯥꯔꯀꯦꯇꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏꯒꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯐꯁꯥꯏꯒꯤ ꯔꯣꯜꯁꯦ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯔꯞꯁꯟ ꯌꯥꯝ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯦꯁ ꯄ꯭ꯔꯗꯛꯀꯨꯝꯕ ꯑꯗꯒꯤ ꯑꯦꯅꯤ ꯁꯨꯒꯔ ꯌꯥꯝ ꯋꯥꯡꯕ ꯄꯣꯠꯁꯤꯡꯁꯦ ꯂꯦꯁ ꯁꯨꯒꯔ ꯂꯦꯁ ꯐꯦꯠꯀ ꯍꯥꯏꯖꯤꯜꯂꯒ ꯌꯣꯟꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯗꯣꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯗ ꯆꯦꯟꯖ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯤꯗ ꯆꯦꯟꯖ ꯇꯧꯔꯒꯗꯤ ꯐꯅꯤ ꯋꯦ ꯐꯣꯔꯋꯥꯔꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ obesityꯁꯦ ꯍꯟꯊꯅꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯔꯤꯒꯨꯂꯦꯁꯟꯁꯦ ꯌꯥꯝ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯔꯤꯒꯨꯂꯦꯇꯔꯤꯁꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯃꯥꯔꯀꯦꯇꯤꯡꯗ ꯄꯦꯀꯦꯖꯤꯡ ꯐꯨꯗꯇ ꯑꯩꯈꯣꯏ ꯐꯖꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯨꯒꯔ ꯇꯦꯛꯁ ꯁꯨꯒꯔ ꯂꯦꯕꯤꯁ ꯍꯥꯏꯇꯥꯔꯦ ꯁꯨꯒꯔ ꯇꯦꯛꯁ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯇꯦꯛꯁ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯌꯥꯝꯕꯗꯤ ꯇꯦꯛꯁ ꯌꯥꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ FOPNL ꯍꯥꯏꯅ ꯂꯩꯀꯣ FOPNL ꯍꯥꯏꯔꯤꯁꯦ ꯐ꯭ꯔꯟ ꯑꯣꯐ ꯄꯦꯛ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯂꯦꯚꯦꯂꯤꯡ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯗꯦꯇꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯀꯌꯥꯝ ꯌꯥꯎꯏ ꯐꯦꯠ ꯀꯌꯥꯝ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯐꯖꯅ ꯎꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯦ ꯐꯁꯥꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯐꯁꯥꯏꯅ ꯐꯨꯗ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯟड ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯁꯥꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯐꯖꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯔꯤꯒꯨꯂꯦꯇꯔꯤ ꯊꯕꯛꯁꯤꯡꯁꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯐꯖꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯐꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯆꯥꯄꯣꯠ ꯀꯩꯀꯥꯁꯦ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯖꯪ ꯐꯨꯗ ꯌꯣꯟꯗꯕ ꯑꯐꯕ ꯑꯆꯥꯄꯣꯠꯀꯨꯝꯕꯁꯦ ꯑꯣꯏꯅ ꯌꯣꯟꯕꯀꯣ ꯑꯗꯨꯒ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯂꯩꯗꯅꯀꯣ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯑꯗꯨꯒꯨꯝꯕ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ
ꯑꯩꯈꯣꯏꯒꯤ obesity ꯃꯔꯝꯁꯤꯗ ꯍꯥꯏꯗꯤ ꯍꯥꯏꯗꯤ integration ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯈꯣꯝ ꯂꯥꯡ ꯄꯤꯊꯛꯄꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯅꯣꯏꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯗꯨꯅꯤꯀꯣ ꯅꯦꯛꯁ ꯅ꯭ꯌꯨꯁꯇ ꯆꯥꯏꯅꯥꯒꯤ ꯆꯥꯏꯅꯥ ꯁꯤꯗꯕꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯅꯤꯀꯣ ꯖꯁ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯆꯥꯏꯅꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯦꯟ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯩꯔꯤꯑꯕꯀꯣ ꯆꯥꯏꯅꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯤꯗꯔ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤ ꯑꯣꯐ ꯆꯥꯏꯅꯥ ꯁꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤ ꯑꯣꯐ ꯆꯥꯏꯅꯥꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯟꯇꯔꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯃꯥꯅ ꯍꯥꯏꯂꯥꯏꯠ ꯈꯤꯇꯪ ꯇꯧꯔꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯁꯦ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯤ ꯖꯤꯟꯄꯤꯡ ꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯗꯦꯡ ꯖꯤꯌꯥꯎꯄꯤꯡ ꯀꯣ ꯑꯗꯒꯤ ꯃꯥꯎ ꯖꯦꯗꯦꯡ ꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯃꯁꯤꯗꯁꯨ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯏꯟꯇꯔꯅꯦꯠ ꯆꯦꯂꯦꯟꯖꯁꯦ ꯀꯔꯤꯅꯣꯕ ꯏꯟꯇꯔꯅꯦꯠ ꯆꯦꯂꯦꯟꯖꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯇꯔꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯂꯤꯇꯔꯤꯁꯦ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯤꯂꯤꯇꯔꯤꯁꯦ ꯀꯟꯈꯠꯂꯛꯄꯅꯤꯅ ꯃꯣꯏꯅ ꯃꯃꯥꯡꯗꯁꯨ PLAꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯔꯤꯃꯨꯚ ꯇꯧꯕꯒ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯀꯗꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯂꯤꯇꯔꯤꯁꯦ ꯑꯗꯒꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯋꯔ ꯃꯨꯟꯅꯔꯛꯄꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯒꯤ ꯅꯃꯥꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯅꯦꯃꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯒ ꯇꯧꯏꯕꯀꯣ ꯃꯣꯏ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯋꯥꯔ ꯇꯧꯔꯤꯗꯅꯀꯣ ꯏꯔꯥꯟꯁꯦ ꯆꯥꯏꯅꯥꯒꯤ ꯃꯄꯥꯡꯅꯤꯗꯅ ꯕꯠ ꯏꯔꯥꯟꯁꯤꯅ ꯆꯥꯏꯅꯥꯒꯤ ꯃꯤꯒꯤ ꯁꯨꯄꯔꯂꯤꯗꯔꯗꯣ ꯍꯥꯠꯄꯗꯐꯥꯎꯗ ꯀꯔꯤꯝ ꯊꯤꯡꯉꯝꯗꯕ ꯑꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯁꯤꯁꯨ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥ ꯐꯖꯅ ꯂꯩꯅꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯚꯦꯅꯦꯖꯨꯂꯥꯒꯤ ꯆꯤꯞꯇꯨꯁꯨ ꯍꯥꯏꯗꯤ ꯆꯥꯏꯅꯥꯅ ꯀꯔꯤꯝ ꯍꯥꯏꯗꯤ USAꯅ ꯂꯧꯈꯤꯕ ꯃꯇꯝ USAꯅ ꯐꯥꯈꯤꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯊꯤꯡꯉꯝꯍꯧꯗꯕꯗꯣ ꯑꯗꯨꯗꯨꯅ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠꯁꯨ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗꯁꯨ ꯃꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯟꯊꯔꯦ ꯇꯥꯏꯋꯥꯟꯒꯤꯁꯨ ꯑꯗꯩ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯦ ꯈꯔ ꯍꯟꯊꯔꯛꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯃꯤꯂꯤꯇꯔꯤꯂꯤ ꯕꯣꯠ ꯃꯤꯂꯤꯇꯔꯤ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯦꯠꯕꯦꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯦꯠꯕꯦꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯗꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯕꯀꯣ ꯆꯥꯏꯅꯥꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯗꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯕ ꯕꯠ ꯇꯧꯕꯇꯕꯨ ꯃꯁꯤ ꯃꯤꯂꯤꯇꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯗꯤ ꯋꯦꯁꯅ ꯑꯗꯨꯝ ꯍꯦꯜꯂꯤ ꯃꯤꯂꯤꯇꯔꯤ ꯇꯦꯛꯇꯗꯤ ꯀꯣ ꯃꯤꯂꯤꯇꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯤ ꯋꯦꯁꯅ ꯑꯗꯨꯝ ꯍꯦꯜꯂꯤꯕ ꯑꯗꯨꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦ ꯖꯁ ꯁ꯭ꯄꯦꯀꯨꯂꯦꯁꯟꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯆꯥꯏꯅꯥꯁꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯦꯕ ꯁꯤꯡꯕꯒꯤꯅꯦꯀꯣ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯁꯦ ꯑꯦꯚꯣꯏꯗ USAꯁꯦ ꯑꯦꯚꯣꯏꯗ ꯀꯟꯅ ꯇꯧꯔꯤꯑꯕ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ USAꯅ ꯊꯦꯡꯅꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯃꯥ ꯑꯦꯚꯣꯏꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯥꯔꯇꯤꯛ ꯑꯣꯁꯤꯟꯗ ꯃꯣꯏꯒꯤ ꯑꯥꯔꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯜꯛ ꯔꯨꯠ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯥꯔꯇꯤꯛ ꯁꯤꯜꯛ ꯔꯨꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯜꯁꯦ ꯁꯤꯅꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗꯩꯗ ꯆꯥꯏꯅꯥꯅꯦꯕꯀꯣ ꯆꯥꯏꯅꯥꯁꯤꯅ ꯌꯨꯔꯣꯞꯇ ꯆꯠꯄ ꯃꯇꯝꯗ ꯆꯥꯏꯅꯥꯁꯤꯅ ꯌꯨꯔꯣꯞꯇ ꯆꯠꯄ ꯃꯇꯝꯗ ꯄꯥꯠ ꯑꯅꯤꯈꯛ ꯂꯩꯌꯦ ꯄꯥꯠ ꯑꯅꯤꯁꯦ ꯆꯥꯏꯅꯥꯁꯤꯅ ꯁ꯭ꯋꯤꯁ ꯀꯦꯅꯦꯜ ꯐꯥꯎꯔꯒ ꯆꯠꯄ ꯑꯃ ꯀꯣ ꯑꯗꯨꯒ ꯆꯥꯏꯅꯥꯅ ꯑꯥꯔꯇꯤꯛ ꯑꯣꯁꯤꯟꯁꯦ ꯐꯥꯎꯔꯒ ꯌꯨꯔꯣꯞꯇ ꯆꯠꯄ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯂꯩꯌꯦꯕꯀꯣ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯁꯤꯗ ꯌꯨꯔꯣꯞꯇ ꯆꯠꯄꯒꯤꯁꯦ ꯌꯨꯔꯣꯞꯇ ꯃꯥꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯄꯁꯤꯅ 2 weeksꯅꯦꯕ 3 weeksꯅꯦꯕ ꯆꯪꯉꯤꯁꯦ ꯀꯣ ꯁ꯭ꯋꯤꯁ ꯀꯦꯅꯦꯜꯗ ꯆꯠꯄꯁꯤꯅ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯆꯠꯄꯁꯤꯅ 2 weeksꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯃꯥꯅ ꯆꯥꯏꯅꯥꯅ ꯆꯠꯄ ꯉꯝꯃꯦꯕ ꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯣꯂꯔ ꯍꯥꯏꯗꯤ ꯑꯥꯔꯇꯤꯛ ꯅꯠꯇꯦ ꯄꯣꯂꯔ ꯍꯥꯏꯗꯕꯀꯣ ꯄꯣꯂꯔ ꯁꯤꯜꯛ ꯔꯨꯠ ꯀꯧꯋꯦꯕ ꯄꯣꯂꯔ ꯁꯤꯜꯛ ꯔꯨꯠꯁꯦ ꯃꯣꯏꯅ ꯆꯠꯄ ꯉꯝꯃꯦꯕ ꯀꯣ ꯑꯦꯁ ꯑ ꯄꯥꯔꯠ ꯑꯣꯐ BRI ꯍꯥꯏꯗꯤ ꯕꯣꯔꯗꯔ ꯃꯣꯏꯒꯤ BRIꯅꯦ ꯕꯦꯜꯠ ꯑꯦꯟ ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯅꯀꯣ BRI ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯥ ꯆꯥꯏꯅꯥꯒꯤ BRIꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯣꯏ ꯁꯤꯒꯤ ꯄꯣꯂꯔ ꯔꯤꯖꯟꯗ ꯑꯥꯔꯇꯤꯛ ꯔꯤꯖꯟꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯉꯝꯃꯦꯕ
ngamba taragasu ko haidi 2 week khatani ko chatlize adu ngamba taragasu moi adudaida focus tawde hairagadi kaino haidi USA na panba jaga ne basis USA gi jaga ne aduduna USA ga class tawdana bagi mase haidi focus tawde arctic region se USA gi jaga oibado aduduna ko aduni khara mana highlight taramani ko article se China gi pot ne si se koi pekha da di kai ni important oidre ko next ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯁꯤꯒꯤ AI ꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯁꯤꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯝꯄꯦꯅꯤ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ USA ꯒꯤ ꯀꯔꯤ ꯑꯦꯟꯊ꯭ꯔꯣ ꯀꯔꯤ ꯀꯥꯎꯏꯅꯤ ꯀꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯀ꯭ꯂꯥꯎꯗ ꯃꯣꯗꯦꯜ ꯄꯨꯊꯣꯛꯄꯗꯣ ꯀꯔꯤ Anthropic haba sorry anthropoda haige to anthropic hariba akogi anthropic sena likhatba si cloud si se open AI degi hena kare hade open AI na kari puthoi open AI open AI sina akogi chat gpt puthoi sine ko chat gpt puthoi sina open AI ne ba ado Anthropic haisena cloud se putoine cloud AI se yamna khogi USA da base yam tawba USA gi company nga tani ko anima USA da base yam tawba koigi military da yamna khujukulai da yamna hen ba id yamna phaba koigi keno amani ba id AI amani ba AI model amani ba ko even ChatGPT digi hena kalli ba man se ko powerful oi ba cloud se adubu Anthropic siga akoigi moigi Pentagon ga ko Pentagon koigi USA gi Pentagon siga sign tawna country sign tawna sita kadawge har kanda AI se military decision na bagi military decision na bagi sign to contract tawna basida Anthropic sigi magi ai mamang so ai explain tawramani ko sida magi ethical oiba kanoma khak di magi ki am khak leba haibedi magi protection ama khak leba ko kaina haidi military kulai se autonomous ohendana baina autonomous ohenba haibedi kaino masa mathanda thinking tawraga bomb to ka se pangka ta kap khataraga di haibedu adudo tawdana bagi damakta mogi AI sing se protection ama thammaga cover ama thapjalaga pirieba ko Pentagon haisina madu lokho usineba haidi protection da tawganu ada Pentagon haise yadabadagi Anthropic noise lokhoge noise fatre haina moiga contract sign tawnagedre Pentagon open AI ga oine sign tawnagre Anthropic se lokthokre adugi wari to ni ko mana se highlight torise sidaista tama makak season ko mana kill chain na kill chain haise kaino harakanda akoigi missile ama AI yawa missile ama tharni sidaista AI yawa missile ama ado mase sidaida thinking tawdoini dana ko thinking tawbase hadi AI kill chain haise kaino sida thabase ahamba thaba launch tawba ko magi path to khanba ko field shape tawhanba adegi target to the thomba ko target to the thomba adubaugi magi process to thabak to adudu kill chain gawe ko adegi kadawge harakanda Anthropic se Pentagon na kai haige harakanda Anthropic noise kanoni supply chain risks ni hai supply chain risks habidi kaino Pentagon haise kaino supply chain risk habidi akoigi kaino gumani haiba ko nang se chain risks Chinese ki AI मैम लेब Chinese AI model को Chinese AI model मैम लेको Chinese की model सिंग जिने हेली को हुजिक थे हदी Chinese AI model सिंग सिदी पुरा कनो मने कोइगी याम थबक का याम हदी थुना तौबा ngamba model ayam ओइ को like DeepSeek को Moonshot से याम नुआई बनी को आई सीजन Moonshot AI adagi DeepSeek sina kayam haidi yam nungai budi wadi mana khara mini max ka Chinese AI model sing se moi se kadog hara ka moi gi yam nungai moi gi wari am sole ko ai hara ke Chinese model sing se kamai to ga ka moi na moi gi di learning to se tam ba se AI se tam doi ne
AI ꯒꯤ ꯃꯣꯗꯦꯜꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯦꯊꯃꯦꯇꯤꯀꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯛꯇꯅꯦꯕ ꯃꯁꯤꯁꯦ ꯃꯣꯏ ꯍꯥꯏꯗꯤ ꯑꯦꯟꯊ꯭ꯔꯣꯄꯤꯛ ꯑꯗꯒꯤ ꯑꯣꯄꯟ AI ꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯗꯤ ꯗꯦꯇꯥ ꯃꯌꯥꯝꯗ ꯇꯝꯃꯤꯕꯀꯣ ꯀꯨꯏꯅꯁꯨ ꯇꯝꯃꯛꯑꯦꯕ ꯃꯣꯏꯁꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔꯒ ꯇꯝꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯆꯥꯏꯅꯤꯁ ꯃꯣꯗꯦꯜꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯇꯝꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯍꯟꯗꯕꯤꯗ ꯍꯥꯏꯗꯤ ꯃꯣꯏ ꯑꯦꯟꯊ꯭ꯔꯣꯄꯤꯛ ꯑꯗꯒꯤ ꯀ꯭ꯂꯥꯎꯗ AIꯁꯦ ꯃꯣꯏ ꯁꯤꯖꯤꯟꯅꯔꯦꯅ ꯀ꯭ꯂꯥꯎꯗꯁꯤꯗꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀ꯭ꯂꯥꯎꯗꯁꯤꯗ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯀꯣꯏꯁꯟꯁꯦ ꯍꯪꯗꯣꯏꯕꯀꯣ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯀꯣꯏꯁꯟꯁꯦ ꯍꯪꯗꯣꯏꯕ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯀꯣꯏꯁꯟꯁꯦ ꯍꯪꯉꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯀ꯭ꯂꯥꯎꯗꯁꯤꯗꯒꯤ ꯃꯤꯂꯤꯌꯟ ꯑꯟꯁꯥꯔꯁꯦ ꯂꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯟꯁꯥꯔꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯗꯣ ꯑꯣꯏꯅ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯏꯅꯤꯁ AI ꯃꯣꯗꯦꯜꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯟꯊ꯭ꯔꯣꯄꯤꯛꯇꯒꯤ ꯃꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠꯁꯨ ꯆꯥꯗ꯭ꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯥꯎꯗꯇꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅ ꯑꯦꯟ ꯑꯣꯜꯁꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯗꯦꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯒꯤ ꯑꯣꯔ ꯇꯝꯕꯗ ꯆꯪꯕꯗ ꯑꯣꯔ ꯐꯣꯔꯦꯟꯗꯒꯤ ꯑꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯂꯧꯕꯒꯤ ꯈꯣꯠꯄꯒꯤ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄꯗꯣ ꯀꯩꯝ ꯄꯤꯗ꯭ꯔꯦꯗꯅ ꯖꯁ ꯇꯝꯕꯁꯦ ꯀꯩꯅꯣ ꯀꯣꯏꯁꯟꯒ ꯍꯪꯉꯒ ꯈꯛꯇꯪ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯇꯝꯃꯒ ꯗꯤꯕꯂꯞ ꯇꯧꯔꯛꯈꯤꯕ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯆꯥꯏꯅꯤꯁ AI ꯃꯣꯗꯦꯜꯁꯤꯡꯁꯦꯀꯣ ꯑꯗꯨꯗꯨꯅ ꯆꯥꯏꯅꯤꯁ AI ꯃꯣꯗꯦꯜꯁꯤꯅꯕꯨ ꯍꯦꯟꯅꯕꯨ ꯐꯔꯛꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯐꯥꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯍꯥꯏꯗꯤ ꯀ꯭ꯂꯥꯎꯗ ꯃꯣꯗꯦꯜꯁꯤꯗꯤ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯌꯦꯕ ꯆꯥꯠ GPT ꯀꯥꯁꯦ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯌꯦꯕ ꯃꯣꯏꯗꯗꯤ ꯗꯦꯇꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯗꯤꯞꯁꯤꯛꯀꯨꯝꯕꯗꯗꯤ ꯗꯦꯇꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯑꯦꯕꯀꯣ ꯄꯤꯛꯄꯅꯤꯅ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯕꯗꯣ ꯗꯛ ꯇꯧꯕ ꯑꯗꯣ ꯆꯥꯠ GPTꯗꯒꯤ ꯍꯦꯟꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯁꯤꯖꯤꯟꯅꯔ ꯈꯪꯅꯤꯀꯣ ꯕꯠ ꯑꯗꯨꯝ ꯗꯤꯞꯁꯤꯛꯁꯤꯁꯨ ꯑꯗꯨꯝ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯑꯗꯨꯝ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯑꯦꯕꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁ ꯀꯝꯄꯦꯅꯤ ꯄꯦꯟꯇꯥꯒꯣꯟꯁꯤꯅ ꯇꯧꯔꯤꯁꯦ ꯀ꯭ꯂꯣꯠꯁꯦ ꯆꯥꯏꯅꯤꯁ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯀꯣ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯍꯟꯗꯦ ꯑꯩꯈꯣꯏ USA ꯗ ꯁꯥꯖꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯩꯈꯣꯏ ꯃꯤꯂꯤꯇꯔꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒ ꯋꯥꯔ ꯇꯧꯅꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯖꯤꯟꯅꯈꯤꯁꯤꯅꯦꯕ ꯍꯥꯏꯒꯠꯂꯛꯏꯁꯦꯀꯣ ꯃꯤꯂꯤꯇꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯇꯥꯔꯒꯦꯠ ꯀꯩꯅꯣ ꯀꯤꯜ ꯆꯦꯟ ꯀꯩꯅꯣꯒꯥꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯥꯁꯦ ꯁꯤꯖꯤꯟꯅꯈꯤꯁꯤꯅꯦꯕ ꯑꯗꯣ ꯀ꯭ꯂꯣꯠꯅ ꯌꯥꯗꯕꯅꯦꯕ ꯑꯦꯟꯊ꯭ꯔꯣꯄꯤꯛꯅ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯑꯣꯄꯟ AIꯒ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦꯀꯣ ꯑꯣꯄꯟ AIꯒ ꯑꯣꯏꯅ ꯀꯟꯇ꯭ꯔꯦꯛꯇꯣ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯑꯦꯟꯊ꯭ꯔꯣꯄꯤꯛꯁꯤꯅ ꯀꯩꯅꯣ ꯇ꯭ꯔꯦꯇꯔ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯅꯦꯛꯁꯇ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯒꯤꯗꯨꯅꯤꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯦ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦꯕ ꯃꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯨꯜ ꯃꯌꯥꯝ ꯀꯣड ꯑꯣꯐ ꯀꯟꯗꯛꯀꯤ ꯀꯔꯤ ꯀꯔꯥꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯕ ꯌꯥꯕꯁꯦ ꯍꯥꯏꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛ ꯑꯃꯈꯛ ꯍꯥꯏꯔꯝꯒꯦꯀꯣ ꯃꯣꯏ ꯑꯍꯨꯝ ꯍꯥꯏꯗꯤ GV Mabalanker ꯍꯨꯀꯝ ꯁꯤꯡ ꯕꯂꯔꯥꯝ ꯖꯈꯔ ꯍꯥꯏ ꯀꯥꯏꯅ ꯃꯣꯏ ꯁ꯭ꯄꯤꯀꯔ ꯑꯍꯨꯝꯗꯤ ꯑꯁꯨꯃꯥꯏꯅ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯐ ꯗ ꯁ꯭ꯄꯤꯀꯔꯁꯦ ꯂꯧꯊꯣꯛꯅꯕ ꯀꯣ ꯁ꯭ꯄꯤꯀꯔ ꯑꯍꯨꯝꯒꯤ ꯏꯂꯦꯛꯁꯟꯗꯤ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯥꯏ ꯑꯝꯇ ꯄꯥꯛꯇꯦꯀꯣ ꯃꯣꯏꯁꯦ ꯔꯤꯃꯨꯚ ꯇꯧꯕ ꯉꯝꯗꯦꯕ ꯔꯤꯃꯨꯚ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯏꯐꯦꯛꯇꯤꯞ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯩꯅꯦ ꯏꯐꯦꯛꯇꯤꯞ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ BJPꯅ ꯑꯗꯨꯝ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯏꯐꯦꯛꯇꯤꯞ ꯃꯦꯖꯣꯔꯤꯇꯤꯁꯦ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯣꯏ ꯃꯁꯥꯁꯦ ꯗꯤꯐꯤꯠ ꯑꯣꯏꯖꯔꯦ ꯍꯥꯏꯖꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯁꯣ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯁꯦ ꯁ꯭ꯄꯤꯀꯔ ꯑꯍꯨꯝ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯦ ꯀꯩꯁꯨ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯀꯣ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯅ ꯇꯧꯕ ꯉꯝꯕꯁꯦ ꯁ꯭ꯄꯤꯀꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯇꯧꯒꯟꯕ ꯁ꯭ꯄꯤꯀꯔꯅ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯄꯜꯂꯝꯒꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯉꯁꯥꯏꯁꯨ ꯑꯩꯅ ꯄꯟꯈ꯭ꯔꯦꯗꯅ ꯄꯣꯂꯤꯇꯤꯁꯥꯏꯁ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯁ꯭ꯄꯤꯀꯔ ꯃꯨꯊꯠꯄꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ MPs ꯔꯤꯃꯨꯚ ꯇꯧꯊꯣꯛꯄꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯗꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯂꯩꯌꯦꯕ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯄꯋꯥꯔ ꯃꯁꯥꯒꯤ ꯂꯩꯖꯩꯕ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯄꯋꯥꯔ ꯀꯣ ꯁ꯭ꯄꯤꯀꯔꯒꯤ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯄꯋꯥꯔ ꯈꯔ ꯂꯩ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯕꯤꯜꯁꯦ ꯁ꯭ꯄꯤꯀꯔꯅ ꯈꯛꯇꯪ ꯍꯥꯏꯒꯗꯕꯅꯦ ꯃꯅꯤ ꯕꯤꯜꯅꯦ ꯕꯤꯜ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯁ꯭ꯄꯤꯀꯔꯅ ꯈꯛꯇꯪ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯃꯅꯤ ꯕꯤꯜꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯊꯧꯁꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯖꯁ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯀꯣ ꯃꯅꯤ ꯕꯤꯜꯁꯦ ꯁ꯭ꯄꯤꯀꯔꯅ ꯑꯦꯅꯤ ꯕꯤꯜ ꯑꯃꯁꯦ
ꯃꯅꯤ ꯕꯤꯜꯅꯦꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯆꯠꯄꯗꯤ ꯆꯠꯀꯅꯤ ꯀꯣ ꯆꯠꯄ ꯍꯥꯏꯁꯦ ꯆꯠꯂꯁꯨ ꯌꯥꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯃꯥꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯔꯛꯀꯅꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯨ ꯂꯧꯔꯁꯨ ꯌꯥꯏ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯔꯥꯖ꯭य ꯁꯚꯥꯒꯤ ꯔꯣꯜꯁꯦ ꯂꯩꯇꯕꯒꯨꯝꯕ ꯑꯗꯨꯅ ꯔꯥꯖ꯭य ꯁꯚꯥꯗ ꯆꯠꯍꯟꯅꯤꯡꯗ꯭ꯔ ꯇꯥꯔꯒꯗꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯄꯣꯠꯁꯦ ꯕꯤꯜꯁꯦ ꯃꯅꯤ ꯕꯤꯜꯅꯦ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯗꯤꯁꯀ꯭ꯔꯦꯁꯅꯦꯔꯤ ꯄꯋꯥꯔꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃꯗꯩ ꯄꯥꯔꯇꯤ ꯑꯃꯗ ꯆꯣꯡꯕꯁꯦ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯆꯣꯡꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯄꯤꯀꯔꯅ ꯀꯔꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯀꯣ ꯗꯤꯁꯀ꯭ꯔꯤꯁꯟ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯁꯦ ꯇꯧꯗꯕ ꯀꯣ ꯁꯨꯛꯇꯧ ꯇꯧꯗꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯗꯤꯁꯤꯖꯟꯁꯦ ꯁꯨꯡꯂꯧ ꯂꯧꯗꯕꯤꯗ ꯑꯗꯨꯝ ꯊꯝꯕ ꯗꯤꯂꯦ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤꯀꯔꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯗꯤꯂꯦ ꯇꯧꯔ ꯀꯩꯒꯨꯝꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯇꯧꯔꯛꯑꯁꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯁꯨꯡꯇꯧ ꯇꯧꯕꯤꯗꯕꯤꯗ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯁꯣ ꯑꯗꯨꯅ ꯁ꯭ꯄꯤꯀꯔꯁꯦ ꯚꯥꯏꯁ ꯌꯥꯝ ꯑꯣꯏ ꯁꯤꯅꯦꯕꯀꯣ ꯍꯥꯏꯒꯠꯂꯛꯏꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯆꯦꯅꯦꯜꯁꯦ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅꯤꯁꯤꯁꯨ ꯍꯥꯞꯆꯜꯂꯨꯀꯣ ꯍꯌꯦꯡ ꯄꯩꯈꯥꯗ ꯏꯕ ꯍꯥꯏꯗꯤ ꯃꯦꯟꯁꯇ ꯏꯕ ꯃꯇꯝꯗ ꯅꯦꯛꯁꯇ 41% illusion ꯁꯤꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯀꯩꯅꯣꯗ ꯄꯣꯠꯇ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤ 41% illusion ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟꯗꯨꯅꯤꯀꯣ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯗꯒꯤ ꯀꯩꯗꯧꯕ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯃꯥꯒꯤ ꯇꯦꯛꯁꯀꯤ ꯄꯔꯁꯦꯟꯇꯦꯖꯁꯦ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯗꯤꯚꯣꯜꯞ ꯇꯧꯔꯛꯄꯗꯨꯅꯤꯀꯣ 41% ꯈꯛꯇꯅꯦꯕ ꯗꯤꯚꯣꯜꯞ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦꯀꯣ ꯕꯖꯦꯠ ꯁꯦꯁꯟ नैꯅꯕ ꯃꯇꯝꯗꯁꯨ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟꯁꯦ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯗꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯚꯔꯇꯤꯀꯦꯜ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯚꯔꯇꯤꯀꯦꯜ ꯍꯥꯏꯅ ꯂꯩ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟꯁꯦ ꯚꯔꯇꯤꯀꯦꯜꯅꯤꯀꯣ ꯁꯤꯁꯦ ꯚꯔꯇꯤꯀꯦꯜ ꯗꯤꯚꯣꯂꯨꯁꯟꯁꯤꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯗ ꯄꯤꯔꯛꯏꯁꯦ 41% ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ 41 ꯇꯦꯛꯁꯇꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯦ ꯄꯤꯔꯛꯏꯁꯦ 41% ꯈꯛꯇꯅꯦꯕ ꯕꯠ 41% ꯄꯤꯔꯤꯁꯦ ꯍꯣꯏ ꯃꯥꯅ ꯍꯥꯏꯁꯦ 41% ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯤꯡꯀꯤꯡ ꯇꯧꯔꯛꯏꯅꯦꯕ ꯑꯍꯥꯟꯕꯗ 80 ꯄꯤꯔꯝꯃꯦ ꯃꯊꯪꯗ 40 70 ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯤꯛꯊꯔꯛꯏꯅꯦ ꯁꯤꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁ꯭ꯔꯤꯡꯀꯤꯡ ꯑꯗꯨꯝ ꯇꯧꯔꯛꯏꯅꯦꯕ ꯃꯥꯁꯦ ꯀꯣ ꯁ꯭ꯔꯤꯡꯀꯤꯡ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯗꯕ ꯃꯥꯜꯂꯒꯁꯨ ꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯁ꯭ꯇꯦꯠꯇꯅ ꯍꯦꯟꯅ ꯄꯤꯕ ꯀꯣ ꯔꯤꯆ ꯁ꯭ꯇꯦꯠꯇꯅ ꯍꯦꯟꯅ ꯄꯤꯕ ꯄꯣꯔ ꯁ꯭ꯇꯦꯠꯇꯅ ꯍꯦꯟꯅ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯔ ꯑꯣꯏꯕꯒꯤ ꯄꯣꯔꯗꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯪ ꯁ꯭ꯇꯦꯠ ꯈꯔ ꯂꯩꯌꯦꯕ ꯁ꯭ꯇꯦꯠꯈꯔ ꯈꯨꯗꯝ ꯑꯣꯏꯅ ꯔꯤꯆ ꯁ꯭ꯇꯦꯠ ꯈꯔ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯨꯝꯕ ꯀꯣ ꯃꯍꯥꯔꯥꯁꯇ꯭ꯔꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯒꯨꯖꯔꯥꯠꯀꯨꯝꯕ ꯁꯤꯒꯨꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯟꯇ꯭ꯔꯤ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯣꯔ ꯑꯣꯏꯕ ꯌꯨꯄꯤꯒꯨꯝꯕ ꯑꯗꯒꯤ ꯕꯤꯍꯥꯔꯒꯨꯝꯕ ꯁꯤꯗꯅ ꯄꯩꯁꯥꯁꯦ ꯊꯨꯡꯗ꯭ꯔꯦꯕ ꯀꯥ ꯍꯦꯟꯅ ꯀꯣ ꯁꯤꯗꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯍꯦꯟꯅ ꯊꯨꯡꯉꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯨꯖꯔꯥꯠꯇꯅ ꯀꯃꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣই ꯍꯥꯟꯅꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔꯝꯕꯁꯦ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟ ꯇꯦꯛꯁꯁꯦ ꯗꯤꯚꯣꯜꯞ ꯇꯧꯅꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯌꯦꯕ ꯀꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ GDPꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ GDPꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ GDP ꯌꯥꯝꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯑꯕ GDP ꯌꯥꯝꯅ ꯁ꯭ꯇꯦꯠꯁꯦ ꯁ꯭ꯇꯦꯠ ꯑꯃꯁꯦ GDP ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯑꯕ ꯍꯥꯏꯗꯤ GDPꯁꯦ ꯌꯥꯝꯅ ꯇꯥꯜꯂꯛꯑꯕ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠꯁꯦ GDP ꯌꯥꯝ ꯇꯥꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯗ ꯏꯟꯀꯝ ꯌꯥꯝ ꯄꯤꯕꯤꯗꯣꯏꯕ ꯀꯩ ꯍꯥꯏꯕ ꯏꯟꯀꯝ ꯌꯥꯝ ꯄꯤꯕꯤꯗꯣꯏꯕ ꯃꯣꯏꯁꯤꯗꯅ ꯄꯩꯁꯥ ꯌꯥꯝ ꯄꯤꯕꯤꯗꯣꯏꯕ ꯀꯣ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯨꯖꯔꯥꯠꯁꯤꯁꯨ ꯑꯉꯥꯡ ꯏꯅꯥꯛ ꯈꯨꯟꯕꯅꯦꯕꯀꯣ ꯑꯗꯒꯤ ꯌꯨꯄꯤ ꯕꯤꯍꯥꯔꯁꯤꯅ ꯑꯉꯥꯡ ꯂꯥꯏꯔꯕꯅꯦꯕ ꯑꯁꯤꯗꯩꯁꯤꯗ
ꯑꯉꯥꯡ ꯂꯥꯏꯔꯕꯁꯤꯡꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯛꯇ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨ ꯄꯤ ꯕꯤꯍꯥꯔꯁꯤꯡꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯔꯣꯏ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯑꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯨꯖꯔꯥꯠꯇꯗꯤ ꯄꯩꯁꯥ ꯊꯣꯛꯑꯦ ꯃꯣꯏꯗꯤ GDP ꯌꯥꯝꯅ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯒꯨꯖꯔꯥꯠꯇꯗꯤ ꯅꯣꯏ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯒꯦ ꯇꯦꯛꯁꯇꯒꯤ ꯀꯥꯔꯛꯄ ꯄꯩꯁꯥꯁꯤꯡꯁꯦ ꯅꯣꯏꯗ ꯈꯔ ꯌꯥꯝ ꯄꯤꯔꯒꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦꯕ ꯍꯥꯟꯅ ꯇꯧꯔꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯇꯦꯛꯁ ꯌꯥꯝꯅ ꯈꯣꯝꯒꯠꯄ ꯉꯝꯃꯕ ꯀꯣ ꯑꯗꯒꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯐꯤꯁꯀꯦꯜ ꯏꯐꯣꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯁꯀꯦꯜ ꯏꯐꯣꯔꯠ ꯀꯣ ꯑꯗꯨꯗꯩꯗ ꯄꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯅꯪꯁꯦ ꯇꯦꯛꯁ ꯌꯥꯝꯅ ꯈꯣꯝꯒꯠꯄ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯗꯣꯏꯅꯤ ꯀꯣ ꯅꯪ ꯇꯦꯛꯁ ꯌꯥꯝ ꯈꯣꯝꯒꯠꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯅꯪ ꯄꯩꯁా ꯌꯥꯝ ꯄꯤꯔꯔꯣꯏ ꯀꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯣ ꯁꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯁꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ GDP ꯌꯥꯝꯅ ꯇꯥꯟꯕ ꯁ꯭ꯇꯦꯠꯇꯨꯗ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯄꯤꯔꯅꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯌꯦꯡꯉꯦꯕ ꯃꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯗꯦꯐ ꯌꯥꯝꯅ ꯂꯩꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯈꯔꯗꯤ ꯗꯦꯐ ꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯇꯦꯠ ꯈꯔ ꯌꯦꯡꯁꯦꯕꯀꯣ 3 ꯁꯨꯕꯗ ꯗꯦꯐ ꯌꯥꯝꯅ ꯂꯩꯕ ꯀꯣ ꯗꯦꯐ ꯌꯥꯝꯅ ꯂꯩꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯗꯦꯐ ꯌꯥꯝꯅ ꯂꯩꯕ ꯁ꯭ꯇꯦꯠꯁꯦ ꯃꯥꯅ ꯎꯗꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯁꯦ ꯗꯦꯐ ꯌꯥꯝ ꯂꯩ ꯗꯦꯐ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯨꯁꯜꯂꯒ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝ ꯄꯨꯁꯜꯂꯒ ꯁꯤꯖꯤꯟꯅꯕꯁꯦ ꯄꯦꯅꯥꯂꯥꯏꯁ ꯇꯧꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯗꯦꯞꯇꯣ ꯁꯤꯡꯗꯣꯛꯄ ꯉꯝꯖꯅꯕ ꯅꯠꯇ꯭ꯔꯒ ꯗꯦꯞꯇꯣ ꯁꯤꯡꯗꯣꯛꯄ ꯉꯝꯖꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯩꯁా ꯀꯃꯤꯁꯟ ꯈꯔ ꯄꯤꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯗꯣ ꯄꯤꯗꯦꯕ ꯑꯗꯣ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯁꯤꯅ ꯗꯦꯐ ꯌꯥꯝ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯂꯣꯟ ꯌꯥꯝ ꯂꯧꯔꯒ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯣꯏꯁꯦ ꯂꯣꯟꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯕ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯂꯧꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯗꯒꯤ ꯂꯧꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯂꯣꯟ ꯌꯥꯝ ꯂꯧꯔꯒ ꯁꯤꯖꯤꯟꯅꯩꯌꯦꯕ ꯀꯣ ꯑꯁꯤ ꯇꯧꯕꯁꯦ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯎꯁꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯤꯅ ꯍꯌꯦꯡ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯍꯜꯂꯛꯀꯅꯦꯕꯀꯣ ꯗꯦꯐ ꯌꯥꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯤꯗꯣ ꯌꯥꯝ ꯑꯋꯥꯕ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯁꯨ ꯋꯥꯠꯍꯧꯔꯦ ꯁꯤꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯁ ꯁꯔꯆꯥꯔꯖ ꯀꯣ ꯁꯤꯗꯩꯁꯤꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯤꯡꯁꯦ ꯀꯅꯥꯅ ꯂꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇ ꯂꯣꯏ ꯆꯠꯂꯦꯕ ꯁꯤꯁꯦ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯇ ꯂꯣꯏ ꯆꯠꯂꯦꯕ ꯃꯣꯏꯗ 100% ꯁꯦꯁ ꯁꯔꯆꯥꯔꯖꯇꯒꯤ ꯂꯥꯛꯄꯁꯤꯡꯁꯦ 100% ꯆꯠꯂꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯇ ꯌꯦꯟꯗꯦꯕ ꯆꯥꯛꯊꯨꯡꯁꯦ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯒ ꯑꯆꯥꯄꯣꯠꯁꯦ ꯃꯊꯟꯇ ꯆꯥꯕꯒꯨꯝꯕꯅꯤꯀꯣ ꯑꯉꯥꯡ ꯅꯨꯕꯤꯒ ꯑꯝꯇ ꯄꯤꯖꯗꯕꯤꯗ ꯑꯗꯨꯅꯦ ꯁꯤꯁꯦ ꯄꯥꯔꯒ ꯌꯦꯡꯉꯨꯀꯣ ꯅꯨꯡꯉꯥꯏꯕꯅꯤ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯏꯀꯣꯅꯣꯃꯤꯒꯤꯗꯤ ꯌꯥम ꯐꯖꯕ ꯁꯤꯁꯦ ꯏꯝꯄꯣर्टेंट का है ꯑꯣꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯗꯣꯠ ꯀꯝꯄꯦꯅꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯀꯣꯝ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯂꯤꯡꯈꯠꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐ ꯇꯦꯂꯤꯃꯦꯇꯤꯛꯁ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯃꯁꯤꯒꯤ ꯇꯦꯂꯤꯃꯦꯇꯤꯛꯁꯤꯗ ꯁꯥꯏꯟꯇꯤꯁ ꯑꯐꯥꯎꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ indigenous ꯑꯣꯏꯕ ꯇꯦꯂꯤꯀꯣꯝ ꯔꯤꯁꯣꯔꯁ ꯑꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯕꯀꯣ ꯌꯥꯝꯅ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯕ ꯕꯠ ꯇꯧꯕꯇꯕꯨ ꯃꯁꯤꯁꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯃꯇꯝꯗ ꯂꯤꯡꯈꯠꯂꯝꯕꯅꯦꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯁꯦ ꯐꯝ ꯇꯥꯈꯤꯕ ꯃꯇꯝꯗꯀꯣ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯁꯦ ꯐꯝ ꯇꯥꯈꯤꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯛꯊꯠꯁꯦꯅ ꯃꯁꯤꯒꯤ ꯁꯦꯟꯇꯔ ꯑꯣꯐ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯦꯂꯤꯀꯣꯝꯁꯦ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯤ 1980ꯁꯀꯤ ꯃꯇꯝꯗꯅꯤꯀꯣ 1980ꯁꯀꯤ ꯃꯇꯝ 1980 1990ꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯝꯕꯁꯦ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐ ꯇꯦꯂꯤꯃꯦꯇꯤꯛꯁ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯝꯕꯁꯦ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯒꯤ ꯑꯃꯗ ꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯊꯤꯔꯛꯄꯗꯒꯤ ꯃꯣꯏꯗ ꯂꯩꯔꯝꯕ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯆꯦꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤꯡꯁꯦ ꯊꯤꯒꯠꯂꯛꯄ ꯍꯦꯟꯃꯟꯗꯅ ꯆꯦꯟꯅꯈꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯗ ꯆꯦꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯟ ꯗ꯭ꯔꯦꯟꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟ ꯗ꯭ꯔꯦꯟ ꯍꯥꯏꯗꯤ ꯑꯐꯕ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯗꯣ ꯆꯦꯟꯈ꯭ꯔꯦꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟ ꯈꯔꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯤꯃꯤ ꯈꯔꯒꯤꯗꯃꯛꯇ ꯁꯥꯏꯟꯇꯤꯁ ꯑꯐꯥꯎꯕ ꯃꯌꯥꯝꯁꯤ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯨꯝꯁꯤ ꯁꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯏꯝꯄꯣꯔꯇꯦꯟ ꯀꯩꯁꯨ ꯑꯣꯏꯗꯦꯒ ꯄꯩꯈꯥꯒꯤꯗ ꯁꯨꯝ ꯑꯥꯔꯇꯤꯀꯜ ꯌꯥꯎꯔꯝꯃꯦꯅ ꯄꯥꯕꯒꯤ ꯋꯥꯅꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯕꯤꯜ ꯑꯣꯟ ꯗ ꯋꯨꯃꯦꯟꯁ ꯀꯣꯇꯥꯁ ꯁꯤꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯜ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ 2000 ꯀꯌꯥ 2000 ꯍꯧꯖꯤꯛ 2026ꯇ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯔꯅꯤ 2027ꯗ ꯁꯦꯟꯁꯁ ꯇꯧ ꯂꯣꯏꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯅꯨꯄꯤꯁꯤꯡꯒꯤ 33% ꯂꯣꯛ ꯁꯚꯥꯗ 33% ꯂꯣꯛ ꯁꯚꯥꯗ ꯊꯝꯕꯗꯣ ꯀꯣ ꯑꯗꯨꯗꯣ 33% ꯊꯝꯕꯗꯣ ꯑꯗꯨꯗꯣ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯕꯤꯜ ꯀꯣ ꯀꯣ ꯑꯗꯨꯗꯨꯅꯦ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ 33%ꯁꯦ ꯀꯔꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ 106 ꯑꯦꯃꯦꯟꯃꯦꯟꯗꯨꯅꯤꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ ꯀꯣ ꯑꯗꯨꯅꯤ 106 33% ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥर्भ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯤꯀꯣ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯤ ꯍꯥꯏꯗꯤ 14 ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯑꯦꯝ ꯄꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯦ ꯑꯦꯝ ꯄꯤꯁꯦ ꯑꯣꯡꯂꯤ 33% ꯂꯥꯏꯔꯤ 14% ꯃꯨꯛ ꯈꯛꯇꯪ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯕꯤꯜ ꯑꯃ ꯑꯣꯟ ꯋꯤꯃꯦꯟꯁ ꯀꯣꯇꯥꯁ ꯃꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯗꯤ ꯕꯤꯜ ꯌꯥꯝꯅ ꯑꯊꯨꯕꯗ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯄꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯄꯩꯈꯥꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯑꯦꯃꯦꯟꯃꯦꯟ ꯁꯤꯃ ꯃꯁꯤꯡꯁꯤꯃ ꯅꯤꯡꯁꯤꯡꯉꯣ ꯑꯗꯨꯒ 33% ꯅꯤꯡꯁꯤꯡꯉꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯨꯝꯁꯨ ꯅꯤꯡꯁꯤꯡꯉꯣ ꯌꯥꯔꯦ ꯅꯦꯛꯁꯇ ꯁꯤꯒꯤ ꯑꯥꯏ ꯇꯤꯒꯤ ꯃꯇꯥꯡꯒꯤꯗꯅꯤꯀꯣ ꯑꯥꯏ ꯇꯤꯒꯤ ꯃꯇꯥꯡꯒꯤꯗꯅꯤ ꯑꯩꯁꯦ ꯀꯩꯅꯣꯝꯁꯦ ꯀꯥꯜꯂꯝꯕ ꯃꯥꯜꯂꯦ ꯑꯥꯏ ꯇꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯥꯏ ꯇꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯐ ꯁꯤ ꯌꯨꯅ ꯑꯃ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠ ꯑꯅ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯃꯥꯡ 2023ꯗ ꯑꯣꯏꯔꯝꯅꯤ 2024ꯗꯅꯤ 2024ꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠ ꯑꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯅ ꯂꯤꯡꯈꯠꯄ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯕ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯋꯥꯠꯁꯑꯦꯞ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯒ꯭ꯔꯨꯞ ꯑꯃꯗ ꯐꯣꯡꯕ ꯅ꯭ꯌꯨꯁꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠꯀꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯅ ꯑꯆꯨꯝꯕꯅꯤ ꯃꯁꯤꯁꯤꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯦꯛ ꯆꯦꯛꯀꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠꯁꯤꯅ ꯑꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯕꯗꯣ ꯃꯁꯤꯁꯦ ꯑꯥꯏ ꯇꯤ ꯔꯨꯜꯁꯀꯤ ꯃꯈꯥꯗꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯥꯏ ꯇꯤ ꯔꯨꯜꯁꯦ ꯄꯨꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯊꯠꯈꯤꯕꯅꯦꯕ ꯄꯨꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯊꯠꯈꯤꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯟꯅꯗꯅ ꯆꯩꯅꯗꯅ ꯄꯤꯇꯤꯁꯟ ꯊꯥꯅꯗꯅ ꯈꯣꯠꯇꯅꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯀꯛꯄꯗꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯍꯥꯏꯗꯤ ꯁꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 19 ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 19 1ꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭रीडम ऑफ स्पीच ꯂꯩ फ्रीडम ऑफ एक्सप्रेशन ꯂꯩ 1 2 ꯀꯣ ꯑꯗꯨꯒ आर्टिकल नंबर 19 2 ꯒꯤ ꯃꯇꯨꯡ ꯏꯟꯅ रीजनेबल रेस्ट्रिक्शनꯁꯨ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯈꯔ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯏꯁꯥꯅ ꯀꯩꯅꯣꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕ ꯌꯥꯗꯦ ꯁꯤꯒꯤ ꯔꯤꯖनेबल रेस्ट्रिक्शन ꯈꯔꯁꯨ ꯂꯩꯖꯩꯕ ꯃꯁꯥꯅꯀꯣ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠꯁꯤꯅ ꯍꯥꯏꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯦꯛ ꯆꯦꯛꯀꯤꯡ ꯌꯨꯅꯤꯠꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯥꯔꯕꯤꯇꯔꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯅ ꯊꯤꯡꯅꯤꯡꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯗꯤ ꯐꯦꯛꯅꯤ ꯀꯣ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯖꯜꯂꯒ ꯍꯦꯛꯇ ꯊꯤꯡꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯁꯨꯝ ꯄꯣꯂꯤꯇꯤꯒꯤ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯈꯪꯖꯟꯕ ꯌꯥꯕ ꯄꯥꯎꯅꯤ ꯁꯤꯁꯤꯅ ꯂꯥꯁ ꯄꯥꯎ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯋꯥꯔ ꯋꯤꯜ ꯏꯟ ꯁꯨꯟ ꯀ꯭ꯂꯦꯝ ꯇ꯭ꯔꯝꯞꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯈꯠꯂꯛꯑꯦꯀꯣ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯇꯥꯏꯞꯇ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇꯧꯈꯠꯂꯛꯑꯦ ꯍꯥꯏꯗꯤ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯇꯥꯏꯞꯇ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ
aduga Iran boards to fight as long as needed. Iran chu hanba leite ko hujik tawnai ko. Strait of Hormuz could be the state of defeat for USA. Same way chumbi ko Strait of Hormuz se Iran na kanam satpa ngamande ko haidi kai himda satpa yaroi ko haidana adum thingaga lei haidi tanker khara akhoi USA na tanker khara moigi kari kai kai no kano leidra akhoi aircraft carrier mayamduna mase kano toraga puthoga ngak selaga Strait of Hormuz dagi puthokena puthokani kaina ka laoeba ado Iran gi mayoktadi amta tawwa ngamgide ko Iran loi chekselaga thamme ko Chinese ki ship khatane moin thadore ado aidi yamna kanna ngak sengra poneba Strait of Hormuz se Iran adone Strait of Hormuz na huziki Iran gi favor da huzik se war se lakalo male ko adu duni ko adagi IRGC haisigi magi kano hade front line da Iran da huzik fight torib se IRGC gi role se si do da phala explain tawbani ko ka haina pekha gi da important oide just IRGC se khatang ni singo yare aduga Strait of Hormuz badi important oire mamangi news sing da loi yengbiro ko mamangi news da loi phajana explain tawrabani ko war se matang si de khara update lakpa sing do khara masa ai mention tawramge na tawbani ko sida lo shalage ngasi gi di nungai nungai te adagi kai kra adum comment section haibiramo and news se yam sang nai discussion tawe na so haire e adu ai amaga so harake ko newspaper PDF se ai channel WhatsApp group se da harise ko WhatsApp group link in the description box ai gi WhatsApp group ta ai loi thagat pani ko adu dai de yengbiro haidi WhatsApp group ta ina loi thagat pani ba ai gi WhatsApp group se makha da yarongani ba ko adu da changbiro subscribe to kano to biro aduga description box da yawbani ko adu changbiro adu aigi channel page da yarongani ko channel page to da dum changaga WhatsApp group to da join to biro aduga dum kano da WhatsApp group da numit khuding ai thagali ko Indian Express ka Hindu ga adudai dum yengbiyo pa yani ko aduga atu matamgi aina sum preparation tawba matamda thagatpa video sing su adudai loi phangani ko Manipuri optional gi video khara su thagatpani ko aina yam loinama cover up ti tawa ngamde Manipuri optional gi do Manipuri optional gi su thagatpani aigi channel gi video mayam amasu se aidi dum thagatpani ko adu ye kaida tawragadi dum check out tawbirama aigi channel to the changbiraga ko playlist ta changbiraga playlist to the Manipuri option gi su laini polity gi su khara dum discussion tawani sum aina pajaba sing do ko yam hairobagi dina te but just preparation do aigi preparation do revision oina dum tawbani ko ado video khara dum phangni ko ado newspaper analysis tawbi mamang gi su dum phangni ko dum yengba yai hangalaga ko ade budget economic survey ka aina tawsaba khara su dum leisaba adu yengbiro Fare ngasi di sida lo siya lagi. Have a great day ahead.